Hi Nihang, welcome back to our channel Mani Momo in Bahrain. Juraze itu center tadi kok. Mai pun sih. Center saat Itu tadi. ay tangan dulu. Nasi material saya introduce orang. Nasi material se mai suti le ni na ko nahang gai ay na thong asumana kano ga usoi ga mangal ga bauti tawre usoi kang sum tawre paparam na yawre aduga thabi sima ga tawre ado Usoi je Bangladesh lagi usoi ne akhoi khatang sum khau bane ba ko aduga kino so. Tuning kok su Bangladesh ki tuning kok ne ado kai atai kari kita kan hanya ada. kai hanya Itu ai ada de nam hawa tu. ai de ta hai dar Challenge kita tu. Ada. Hawa? challenge gidi ko sam tha ga kare ado tang sa sala ka da comment sing do pa di parak Apa tu mau belajar ya? so kang su sima man hap tarak ya tuning kong manam cha sa guru chang ke to Làm phở thì sao vậy? tuning kong manam cha yam hao nung cha ni cha ba ni na ba kan no to de tuning ku ka je hau ba je ya wa de ngam koi de comment ba da su mai cha min da su koi ya su ji khata da ne ba ni cha min ne bi se ai da cha min ne wai ma tam hang Spicy noodle cha bai do. Adu ka mene mo pa. Ana mayam da kena kanana winner no loser no punishment do mayam yu kun nas nazar again ha yu do ne pa. Am to ho ye na. Quite first up Nirupama ki SH4021 yam nungsi na leba si uraga na hai. hoi hoi Dagi Susmita Sapa Mama che miss you both hai. khoi sa dum ning jing e imung da gi ko mi ma thok ra ga i hang hang ngo do du gi type to e ba akhoi Bahrain da family ja khoi pik na khang na bani na ba pik na ha ba di mi do yam pun de na ko Mai tu yam mai jo. awa aduna pura khoi gi family da gi mi sa ki ba gi nuai da ba do i feeling do to we Từ cuộc sống bên hỏi dạ mình thấy là like điều này thì đôi em pam dây hay phong khang dre hanjin yang ini ko challenge to han bata na bo oi di imong na ngami khara hena loiba hay na pukam dai di mama na hana loire ani mak loi cha ba ngam khi challenge sa matam akak na batham khi da banina kanana to le to thum lu ba hani do habiru aduna ngam halase adun ai na ngamai adune akhoi na rule sing do hana e si chat na ga da bani si gai sa ga da bani si gai to da bani hana ai hai dau tho ma ga ai no sai di cái nó sangom du di khao aduga na noodles to kanana hana chaba dagi loi ba mangam da su kanana he na chaba mo ge ha bado matam ni thamoi je na hai do di hoi aduda aina mo haini ni na ko khoi yanung da lai hoi da na pukham da gi do ya manung da lai hoi ba ko ado khoi challenge se um to da bani na chum na khai seng na wa do haina ho dram ni na ko ya bu yok sang ra ga di ya de si ne khali se adai ho ne Dipali Devi aina lahanwai hai khidai mathang dali itana soidana ngomgani haina ado ngasi ding ngam lena phi marol ama phajari ba ngoro ngo bodu anthona su baksa kare sini nungai ba hai se
ꯆꯥꯕꯗꯩ ꯁꯦꯠꯄꯗꯩ ꯀꯣꯏꯕꯗꯩ ꯈꯔꯅꯤꯒꯤ ꯄꯨꯟꯁꯤꯅꯤ ꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯊꯣꯛꯀꯗꯕꯅꯤ ꯏꯇꯥ ꯏꯃꯧꯒꯤ ꯅꯨꯡꯁꯤꯕꯁꯦ ꯎꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯁꯤ ꯃꯊꯪꯒꯤ ꯄꯅꯤꯁꯃꯦꯟꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯤ ꯍꯥꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯇꯥ ꯑꯩꯈꯣꯏ ꯈꯔ ꯁꯨꯝ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯤꯀꯣ ꯈꯔ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯣꯏ ꯏꯇꯥꯅꯕꯨꯗꯤ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯕꯤꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯃꯧ ꯅꯨꯄꯤꯅ ꯄꯣꯁ ꯑꯃꯗꯤ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤ ꯔꯤꯖꯜ ꯍꯥꯏꯕꯤꯔꯛꯅꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯛꯑꯣ ꯔꯤꯖꯜ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯄꯅꯤꯁꯃꯦꯟꯁꯦ ꯀꯔꯝꯕ ꯄꯅꯤꯁꯃꯦꯟ ꯄꯤꯕꯅ ꯐꯒꯗꯧꯒꯦ ꯀꯔꯝꯕ ꯄꯅꯤꯁꯃꯦꯟ ꯍꯥꯏꯔꯣ ꯄꯅꯤꯁꯃꯦꯟꯗꯣ ꯀꯔꯝꯕ ꯄꯤꯍꯟꯅꯤꯡꯒꯦ ꯑꯩꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯄꯅꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯃꯌꯥꯝꯅ ꯁꯤ ꯇꯧꯕꯤꯌꯨ ꯏꯁꯩ ꯁꯛꯄꯤꯌꯨ ꯖꯒꯣꯏ ꯁꯥꯕꯤꯌꯨ ꯍꯥꯏꯔꯁꯨ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯍꯟꯅꯤꯡꯒꯦꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯄꯅꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯃꯗꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯏꯃꯧꯗꯣ ꯑꯗꯨꯗ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯅꯣꯡꯃ ꯑꯃ ꯄꯨꯔꯥ ꯋꯥ ꯉꯥꯡꯍꯟꯒꯅꯨ ꯍꯥꯏꯔꯛꯄ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯌꯥꯎꯋꯦ ꯑꯗ ꯑꯩꯅ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁꯇꯗꯤ ꯅꯠꯇꯦꯕꯀꯣ ꯄꯨꯔꯥ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯑꯗꯨꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯕꯗ ꯔꯤꯖꯦꯛ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯌꯥꯎꯔꯗꯤ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯨꯝ ꯑꯩꯅ ꯌꯦꯡꯒꯦ ꯀꯩ ꯍꯥꯏꯔꯛꯀꯦꯅ ꯁꯨꯝ ꯇꯧꯕꯅꯤꯗ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯄꯅꯤꯁꯃꯦꯟ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯇꯧꯍꯟꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨ ꯍꯥꯏꯗꯣꯛꯀꯅꯣꯕ ꯍꯥꯏꯗꯣꯛꯇꯦꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯛꯑꯣꯕ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯀꯃꯦꯟ ꯇꯥꯒꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯧꯍꯟꯒꯦ ꯈꯟꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯃꯥꯅ ꯇꯧꯍꯟꯒꯦ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯍꯜꯂꯣ ꯀ ꯍꯥꯏꯕꯗꯣ ꯂꯩꯗꯅꯀꯣ ꯍꯥꯏꯒꯅꯦ ꯃꯑꯣꯡꯁꯦ ꯃꯥꯅ ꯉꯝꯕꯩ ꯇꯥꯏ ꯃꯈꯥ ꯄꯥꯔꯒꯦ ꯊꯦꯡ ꯆꯅꯝꯕꯝ ꯕꯦꯝꯕꯦꯝ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯣ ꯁ꯭ꯋꯤꯠ ꯆꯅꯝꯕꯝ ꯊꯥꯒꯠꯆꯔꯤ ꯕꯦꯝꯕꯦꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯤꯔꯛꯄ ꯖꯨꯂꯤꯌꯥ ꯉꯥꯏꯌꯝꯕꯝ ꯆꯦꯂꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯖꯨꯂꯤꯌꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯅꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯣ ꯐꯩ ꯏꯆꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯗꯦꯕꯂꯥ ꯗꯦꯕꯤ ꯃꯃꯥꯒ ꯏꯇꯥꯒꯁꯦ ꯃꯅꯤ ꯃꯃꯧ ꯃꯥꯟꯗꯦ ꯃꯃꯥ ꯃꯆꯥ ꯃꯥꯜꯂꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯥꯁꯨ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯊꯪꯗ ꯕꯤ ꯁꯔꯃ ꯕ꯭ꯂꯣꯛ ꯏꯃꯥꯒ ꯏꯆꯦꯒꯁꯦ ꯍꯥꯟꯅꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯐꯥꯎꯗꯤ ꯐꯖꯩꯌꯦ ꯃꯤꯁꯦ ꯐꯩꯕꯨ ꯍꯥꯏꯔꯕ ꯐꯖꯩꯕꯨ ꯍꯥꯏꯔꯕ ꯑꯗꯨꯝ ꯍꯔꯥꯎꯗ꯭ꯔꯅꯦ ꯊꯥꯒꯠꯆꯔꯤ ꯏꯆꯥꯕꯨ ꯕ꯭ꯂꯦꯁꯤꯡ ꯅꯣꯡꯅ ꯏꯃꯥꯁꯨ ꯅꯣꯛꯇꯦ ꯆꯦꯂꯦꯟꯖꯇꯗꯤ ꯍꯥꯏꯌꯦ ꯑꯧ ꯆꯦꯂꯦꯟꯖꯅꯦ ꯍꯥꯏꯕꯗꯨꯗꯀꯣ ꯑꯁ ꯁꯣꯔꯒ ꯍꯣꯟꯕ ꯀꯥꯎꯕꯖꯥꯠꯅꯤ ꯑꯟꯖꯂꯤꯒꯤ ꯆꯥꯛꯈꯨꯝ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯄꯅꯤꯁꯃꯦꯟꯁꯤꯗꯤ ꯀꯅꯥꯅ ꯐꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯑꯗꯣ ꯄꯣꯁ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯍꯥꯏꯞꯁꯨ ꯃꯃꯥ ꯆꯦꯂꯦꯟꯖ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯑꯩꯁꯨ ꯈꯜꯂꯨꯏꯅꯦ ꯃꯌꯥꯗ ꯎꯃꯁꯨ ꯌꯥꯅꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯥ ꯃꯣꯔꯣꯛ ꯁꯥꯕꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏꯅ ꯆꯥꯏꯊꯣꯛꯈ꯭ꯔꯦ ꯃꯃꯥꯒ ꯄ꯭रिꯌꯥꯡꯀꯥꯗꯤ ꯃꯃꯧ ꯅꯠꯇꯦ ꯃꯃꯥ ꯃꯁꯥꯒꯤꯅꯤ ꯌꯥꯝꯅ ꯄꯛꯆꯩ ꯐꯤꯗꯣ ꯉꯥꯟꯊꯣꯛꯏ ꯄ꯭ꯂꯦꯠꯇ ꯂꯣꯏꯁꯤꯟꯕꯗꯤ ꯃꯃꯥꯅ ꯍꯥꯜꯂꯦ ꯋꯤꯟꯅꯔ ꯆꯤꯟꯗꯒꯤ ꯂꯣꯏꯁꯤꯟꯈꯤꯕꯅ ꯄ꯭रिꯌꯥꯡꯀꯥꯅ ꯋꯤꯟꯅꯔ ꯍꯥꯟꯅꯗꯒꯤ ꯍꯥꯏꯅꯍꯧꯔꯗꯤ ꯐꯕ ꯃꯊꯪꯒꯤ ꯔꯨꯜꯁ ꯍꯥꯏꯅ ꯍꯥꯏꯗꯣꯛꯅꯕꯤ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯍꯥꯏꯅꯍꯧꯗꯕꯅꯤꯅꯕꯀꯣ ꯃꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯃ ꯑꯗꯨꯝ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯣ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯑꯃ ꯐꯖꯅ ꯔꯨꯜ ꯊꯝꯃꯒ ꯇꯧꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ amana mo heli amana mo heli sum haina ni na phuju habong khamdre ko natra ko lam bozum sapana wow phi ma chu ani mangau ze ye plate sit nan bani mama na hale chama na basum mali da hai se mai ne priya lasham mama su chi je sa ni mag yam no she do mama na ngam hal se hai ado ne mayam confuse mai chat le ba kwa ado ai gi wa khan da de masigi challenge se
ꯋꯤꯗ꯭ꯔꯣ ꯇꯧꯅꯤꯡꯉꯦ ꯑꯩꯅ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯐꯔꯛ ꯇꯥꯕ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯇꯥꯕ ꯃꯌꯥꯝꯁꯦꯀꯣ ꯄꯅꯤꯁꯃꯦꯟ ꯍꯥꯏꯕꯁꯦ ꯑꯃꯈꯛꯇꯪ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨ ꯀꯟꯐ꯭ꯌꯨꯁ ꯈꯔ ꯂꯩꯔꯦ ꯔꯦꯖꯤꯅꯥ ꯑꯆꯣꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯀꯤꯔꯟ ꯅꯨꯡꯁꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯥꯏꯕꯤꯔꯛꯄ ꯀꯤꯔꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯛꯀꯗꯧꯔꯦ ꯆꯥꯕ ꯕꯤꯅꯣꯌꯥ ꯁꯤꯡꯒ 8 ꯂꯥꯏꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯖꯨꯔꯥꯁꯨ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯃꯥꯅ ꯍꯧꯖꯤꯛꯁꯨ ꯐꯝꯃꯤ. ꯉꯝꯃꯦ ꯈꯨꯕꯤ ꯎꯠꯈ꯭ꯔꯦ ꯄꯨꯈꯝ ꯅꯥꯜꯂꯦ ꯂꯣꯏꯔꯦ ꯌꯥꯗ ꯂꯩꯔꯁꯨ ꯀꯥꯏꯗꯦ ꯃꯃꯥꯅ ꯉꯝꯃꯦ ꯌꯥꯗ ꯂꯩꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯛꯈ꯭ꯔꯦ ꯃꯨꯍꯝꯃꯗ ꯑꯂꯤ ꯆꯦꯅ ꯉꯝꯅꯤ ꯈꯪꯉꯦ ꯆꯦ ꯃꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ ꯑꯃ ꯂꯩꯇ꯭ꯔ ꯏꯕꯥꯅꯤꯅ ꯁꯠ ꯂꯥꯎꯅ ꯇꯧꯒꯗꯕꯗꯣꯀꯣ ꯃꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯍꯜꯂꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯋꯤꯗ꯭ꯔꯣ ꯇꯧꯖꯅꯤꯡꯉꯦ ꯃꯊꯪꯗ Withdraw ꯃꯆꯥ ꯇꯧꯔꯒꯦ. ꯂꯝꯍꯦꯟꯕꯤ ꯍꯥꯏ ꯃꯃꯥꯅ ꯉꯝꯃꯦ ꯍꯥꯏ ꯃꯃꯤꯡꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯕꯤꯟ ꯂꯣꯡꯖꯝ ꯐꯤ ꯑꯅꯤꯃꯛ ꯌꯥꯝ ꯐꯖꯩ ꯌꯥꯝꯅꯁꯨ ꯄꯛꯆꯩ ꯄ꯭ꯂꯦꯠꯇꯒꯤ ꯂꯣꯏꯕ ꯏꯃꯥꯅ ꯍꯥꯜꯂꯦ ꯑꯗꯨꯅ ꯏꯃꯥꯅ ꯉꯝꯃꯦ ꯈꯨꯕꯤꯁꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯏ ꯈꯨꯕꯤ ꯊꯥꯡꯒꯠꯄꯩꯁꯨ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯊꯥꯒꯠꯆꯔꯤ ꯏꯆꯥꯕꯨ ꯁꯤꯅꯥꯝ ꯖꯤꯅꯥ ꯆꯅꯨ ꯃꯃꯥꯅ ꯉꯝꯃꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯀꯟꯐ꯭ꯌꯨꯁ ꯈꯔꯗꯤ ꯑꯣꯏꯔꯦ ꯊꯣꯏꯊꯣꯏꯕꯤ ꯃꯃꯥꯅ ꯄ꯭ꯂꯦꯠ ꯁꯤꯠ ꯅꯥꯟꯕꯗꯤ ꯍꯥꯜꯂꯦ ꯃꯃꯥꯅ ꯁꯥꯏꯔꯤꯉꯩꯗꯤ ꯏꯆꯦꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯉꯦ ꯑꯗꯣ ꯑꯅꯤꯃꯛ ꯉꯝꯍꯜꯂꯁꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯗꯤ ꯗ꯭ꯔꯣ ꯆꯠꯂꯦ ꯑꯅꯤꯃꯛꯉꯝꯍꯜꯂꯁꯦ ꯍꯥꯏꯕꯅꯤꯅ ꯕ꯭ꯂꯥꯏꯟ ꯐꯣꯜ ꯃꯦꯀꯞ ꯇꯧꯔꯛꯑꯒꯦ ꯑꯅꯤꯃꯛꯀꯤ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅꯕ ꯑꯩꯗꯤ ꯌꯥꯝ ꯍꯩꯕꯅꯤ ꯃꯊꯪꯗ ꯂꯝꯖꯤꯡꯕꯤ ꯗꯦꯂꯤ ꯄꯨꯟꯁꯤ ꯃꯃꯥꯅ ꯍꯥꯜꯂꯦ ꯌꯥꯝ ꯈꯦꯠꯅꯕ ꯅꯠꯇꯦ ꯏꯃꯧꯁꯨ ꯆꯞ ꯃꯥꯟꯅꯩ ꯈꯜꯂꯦ ꯑꯩꯗꯤ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤꯀꯣ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯦꯅ ꯑꯩ ꯂꯥꯁ ꯐꯥꯏꯅꯦꯜ ꯍꯥꯏꯔꯒꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯥꯁꯤꯡꯅ ꯃꯌꯥꯝ ꯀꯃꯦꯟ ꯅꯨꯡꯁꯤꯅꯀꯣ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯁꯦ ꯄꯥꯔꯒꯀꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯃꯥꯏꯁꯦ ꯂꯣꯏꯗ꯭ꯔꯤ ꯑꯝꯇ ꯄꯥꯔꯛꯈꯤꯒꯦ ꯄꯥꯔꯣ ꯑꯩꯗꯤ ꯁꯨꯛꯉꯝ ꯉꯝꯃꯣꯏꯀꯣ ꯃꯣꯔꯣꯛꯇꯨ ꯄꯤꯖꯩꯀꯣ ꯐꯤ ꯃꯆꯨꯁꯨ ꯐꯖꯩꯌꯦ ꯍꯥꯏ ꯑꯩꯁꯨ ꯉꯝꯃꯣꯏ ꯈꯪ ꯇꯧꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯇꯧꯔꯛꯄ ꯅꯠꯇꯦ ꯃꯊꯪꯗꯅꯦ ꯗꯤꯞꯇꯤ ꯃꯃꯥ ꯆꯦ ꯑꯅꯤꯃꯛꯀꯤ ꯐꯤꯁꯦ ꯌꯥꯝ ꯐꯖꯩ ꯀꯂꯔꯁꯦ ꯌꯥꯝ ꯄꯛꯆꯩ ꯃꯤ ꯉꯧꯊꯣꯛꯑꯦ ꯇꯨꯃꯤꯟꯅꯒ ꯋꯥ ꯉꯥꯡꯗꯕꯤ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯃꯃꯥꯗꯤ ꯉꯁꯤꯗꯤ ꯃꯃꯥꯅ ꯐꯥꯔꯁ ꯇꯥꯔꯦ ꯄ꯭ꯂꯦꯠ ꯁꯤꯠ ꯅꯥꯜꯂꯦ ꯆꯦ ꯄꯣꯔꯦ ꯄꯅꯤꯁꯃꯦꯟ ꯈꯜꯂꯣ ꯌꯥꯡꯅ ꯊꯥꯒꯠꯂꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯝꯒꯦ ꯍꯥꯏ ꯑꯗꯨꯅ ꯈꯤꯇꯪ ꯌꯥꯡꯅ ꯊꯥꯒꯠꯀꯗꯧꯁꯦ ꯃꯥꯅ ꯊꯕꯛ ꯆꯠꯄꯒ ꯈꯣꯠꯄꯒ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯦꯀꯣ ꯀꯌా ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯊꯨꯅ ꯑꯗꯨ ꯀꯥꯏꯁꯦ ꯍꯥꯏꯔꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯖꯦꯅꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯦ ꯃꯃꯥ ꯄꯅꯤꯁꯃꯦꯟ ꯏꯃꯧꯁꯦ ꯋꯥꯟ ꯗꯦ ꯋꯥ ꯉꯥꯡꯗꯕꯗ ꯂꯩꯍꯟꯁꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏ ꯁꯤꯁꯨ ꯌꯥꯏ ꯑꯩ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯤ ꯅꯨꯡꯉꯥꯏꯅꯤꯕ ꯁꯨꯃꯥꯏꯅ ꯃꯤꯅ ꯑꯩꯈꯣꯏꯗ ꯑꯥꯏꯗꯤꯌꯥ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯣ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯇꯧ ꯇꯥꯕ ꯑꯗꯣ ꯃꯥꯅ ꯋꯥ ꯉꯥꯡꯗꯅ ꯂꯩꯕꯗꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯃꯒ ꯂꯩꯗꯣꯏꯔꯥ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯌꯥꯝꯗ ꯎꯠꯄꯗꯁꯨ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯦꯕ ꯑꯗꯩ ꯖꯨꯔꯥꯅ ꯃꯃꯥ ꯀꯧꯔꯒ ꯈꯨꯝꯗꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯅꯔꯤꯅꯦ ꯆꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯕꯤꯟ ꯂꯣꯡꯖꯝ ꯄꯅꯤꯁꯃꯦꯟ ꯉꯥꯏꯔꯤ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯗ꯭ꯔꯣ ꯆꯠꯄꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯅꯧꯕ ꯒꯦꯝ ꯑꯃꯨꯛ ꯍꯧꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯥꯏꯀꯣ ꯃꯃꯥ ꯇꯟ ꯑꯅꯤ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩ ꯇꯜ ꯑꯅꯤ ꯆꯥꯁꯜꯂꯨꯕ ꯀꯥꯎꯁꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯆꯥꯛꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯆꯥꯅꯤꯡꯕ ꯑꯣꯏꯗꯦ ꯍꯟꯖꯤꯜꯂꯝꯃꯣꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥ ꯑꯩꯒꯤ ꯇꯟ ꯆꯥꯕꯗꯣ ꯀꯥꯎꯔ ꯃꯥꯜꯂꯦ ꯊꯣꯏ ꯂꯧꯔꯦꯝꯕꯝ ꯑꯩꯗꯤ ꯃꯃꯥꯅ ꯉꯝꯃꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯄꯨꯔꯅꯤꯃꯥ KSH ꯍꯥꯏ ꯃꯃꯥꯅ ꯉꯝꯍꯜꯂꯁꯦ ꯍꯥꯏ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯤꯟꯁꯔꯃꯅ ꯍꯥꯏ ꯚꯤꯗꯤꯑꯣ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯤ ꯌꯦꯡꯕ ꯍꯧꯔꯦ ꯚꯤꯗꯤꯑꯣ ꯍꯥꯏꯞꯁꯨ ꯄꯤꯔꯦ ꯍꯥꯏ ꯃꯌꯦꯛ ꯈꯤꯇꯪꯗꯤ ꯁꯦꯡꯕ꯭ꯔꯥ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯦꯡꯅ ꯎꯏ ꯀꯥꯏ ꯍꯥꯏꯕꯤꯔꯛꯄꯁꯦ
blessino akhoi tharoi challenge ke ima hoyi noodles challenge ka chama ne mare oina ai moi ya do kun bagi matang yam ye dang ni bane ba ko hoi mana re ado akhoi withdraw tawa ni sigi challenge ma de harisma gi para harisma yam si bane mem isi sa se lawa ngam sa lagi ko sa yam ta bini harisma gi para ge ko isi de ma lo ge ma bar lo asmiam kai si video mo se kak pata hai ko ai ya dum pa ra ai na dum pi da su ya ai dum ta za ri harisma devi na hai bi re ko mama na like mai na me e aduga pamu baga restaurant da samina ba ma le hai sini ai anang na hai ba do pamu baga restaurant da samina ba do da tam sa le hai ba do adu gi du ne ba ko yam ikai na focus na cha le do adugo mama hoi matam na di restaurant ni masak khangak te ko cycle lamam tong ga di ya sonia thokpam mama na ngam ba ka we hai thagachari cha ching ne nungsi ni na smai hai bi ra pai da ba ta aduga mathangda toijam family mama na ngamhalase yam nungsiba kaino ni ko amaso yai ado mama na ngamhalase kai te aina hanne na ai wala wala yam nungsi aduga dipti soy samna mo hore haire sina yengba horge mama hoi haugi bagi comment di pa gre nungsiye ima ina ma thagachari koi bu nungsibiba aduga 53 suba like dan lamjing bi thagachari like to bi bagi damakta aduga jiti sorai samso mo highway dai ye mama gi nail polish color se gi phiga sanare ai gi nail polish ho di ko ti ko abani to amo sangjal lage okay aduga mama no winner ado hoi mama no winner rồi đấy mama nó ngầm mấy xe hoi adum sigi channel se yan re sigi channel na te sigi video se loi mayam yan re aduna ano video ama do sa le na khan le ko wasima dolai pha ba wasima mama na ngam mấy xe hai ra pani ko si pa di pa kra ma ne aduga kaino so elang bam thabaton mama na winner hai re ko thabaton ji so thagachari adagidi omila blog hai lapsai na pi re thagachari jabu aduga mama na winner nita production na hai bi re hoi sigi blog sigi video simadi draw sakla lage adagi omila blog amusu mana comment to birai nasa gidi subscriber se ha sang lai de machi lengdre hai adum akhoi su yang kui na keno to re si subscriber se akhoi su yang kui na ya da na lai ram ne adum isa gi su no ma so de matam la kini ngai bio aduga sina maka live se keno to we ai na su isa gi da subscribe to je gi bane ado mana su magi channel da ai subscribe to do mana su yam thajadi da na ingon da comment to re ba kwa ado ai keno do gula khoi gi saudi coast way gi keno do khobar ado damam ado ba dum la ai comment to bane ado isa to tang set to bio isa gi channel da aduga mama na ngamme hai se mamta khairakpam na mama na ngamme thagachari ai na ngamme kai na hai bi rak pengi tamakta dagi ts alia ko sena hairi sina sumdoi ne adu oirasu mama na ngamhalase loi badi mama na hale yada yawbani na yada bane to sigumba rule ama layaba ko aduna ai ngamhan basu yawe sisegi na achumna haibira ko su yawe ko aduna usi withdraw to soksarage aduga omilana muso haire omila blog na mama video se phone da number hoi akoi phone da dum na me camera sijina de loire
ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯂꯣꯏꯔꯦ ꯀꯣ ꯆꯥꯕꯁꯨ ꯂꯣꯏꯗꯧꯔꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯀꯃꯦꯟꯁꯨ ꯂꯣꯏꯔꯦ ꯑꯩ ꯗꯕꯜꯗ ꯄꯤꯁꯟꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯀꯃꯦꯟ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯀꯤ ꯀꯃꯦꯟꯗ ꯃꯌꯥꯝꯗ ꯁꯤꯟꯅꯕꯗꯣ ꯑꯩꯈꯣꯏ ꯀꯣ ꯅꯪꯁꯨ ꯍꯥꯏꯔꯣꯀꯣ ꯋꯤꯗ꯭ꯔꯣ ꯇꯧꯊꯣꯛꯆꯔꯦ ꯃꯊꯪꯒꯤꯗ ꯀꯩꯅꯣ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯣꯏꯔꯦ ꯄ꯭ꯂꯦꯠ 2 ꯇꯩꯁꯜꯂꯦ ꯍꯟꯗꯛ ꯃꯔꯛꯇ ꯏꯁꯥꯁꯦ ꯃꯌꯦꯡ ꯇꯥꯏꯌꯦꯅ ꯄ꯭ꯂꯦꯠ 2 ꯇꯩꯁꯟꯈ꯭ರೆ ꯖꯦꯔꯣ ꯀꯃꯥꯏꯅ ꯇꯧꯔꯁꯤꯔ ꯃꯁꯨ ꯕꯕꯥ ꯑꯝꯇ ꯇꯧꯔꯣ ꯍꯥꯏ ꯃꯌꯥꯝ ꯕꯕꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯕꯕꯥ ꯂꯣꯏꯁꯤꯜꯂꯁꯤꯔ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ